ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯉꯁꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯔꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯊꯝꯅꯦꯜꯗꯩ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯂꯣꯁ ꯑꯣꯏꯔꯝꯃꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯝꯃꯦꯅ ꯇꯧꯔꯒ ꯌꯥꯗ꯭ꯔꯦ ꯅꯝꯃ ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏ ꯁꯣꯏꯍꯜ ꯂꯩꯔꯝꯃꯦꯅ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯎꯇꯤ ꯊꯣꯡꯕꯅꯦ ꯎꯇꯤ ꯑꯁꯪꯕꯅꯤꯀꯣ ꯆꯥꯛ ꯂꯩꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯌꯥꯝꯅ ꯇꯣꯠꯂꯦꯅ ꯐꯖꯅ ꯎꯠꯂꯨꯔꯒ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗ꯭ꯔꯦꯕ ꯁꯣꯏ ꯂꯩꯔꯝꯃꯦ ꯌꯥꯔꯁꯦ ꯍꯥꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯊꯔꯛꯑꯒꯦ ꯎꯇꯤ ꯊꯣꯡꯕ ꯁꯤꯡꯖꯨꯁꯤ ꯂꯩꯔꯦ ꯀꯩꯅꯣ ꯎꯇꯤ ꯊꯣꯡꯕ ꯆꯥꯛꯁꯤ ꯂꯩꯔꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝꯅ ꯁꯝ ꯄꯨꯟꯗꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯩ ꯁꯝ ꯄꯨꯟꯕ ꯀꯥꯟꯗ ꯁꯝꯗꯣ ꯌꯥꯝ ꯌꯥꯝꯗꯕꯒꯤ ꯌꯥꯝ ꯊꯤꯌꯦꯅ ꯇꯧꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯖꯔꯛꯑꯒꯦ ꯏꯁꯤꯡ ꯉꯥ ꯑꯃ ꯇꯥꯔꯛꯀꯦ ꯃꯥ ꯎꯠꯂꯛꯀꯅꯣ ꯎꯠꯂꯛꯑꯔꯣꯏ ꯆꯥꯕꯒꯤ ꯃꯌꯥꯝꯒꯤ ꯕꯤꯠꯇꯅꯤꯀꯣ ꯆꯥꯗꯣꯏꯁꯦ ꯍꯧꯖꯤꯛ ꯃꯥ ꯎꯠꯄꯗꯤ ꯌꯥꯗꯦ ꯏꯀꯥꯏꯖꯩꯌꯦꯕ ꯀꯩꯅꯣꯝꯃ ꯋꯥꯠꯂꯤ ꯁꯤꯡꯖꯨꯁꯦ ꯀꯩ ꯋꯥꯠꯂꯤꯅꯣ ꯈꯔ ꯑꯝꯇ ꯍꯜꯂꯣ ꯑꯗꯨꯝ ꯏꯆꯝ ꯆꯝꯃ ꯊꯨꯝ ꯆꯝꯃꯝꯗꯧ ꯃꯥꯜꯂꯦ ꯍꯧꯔꯒꯦ ꯆꯥꯕ ꯍꯧꯔꯒꯦ ꯈꯨꯠ ꯆꯠꯄ ꯄꯥꯝꯃꯨꯏꯌꯦ ꯁꯤ ꯇꯩꯊꯣꯛꯄ ꯑꯗꯨꯝ ꯆꯥꯁꯜꯂꯒꯦ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯈꯨꯠꯇ ꯄꯥꯛ ꯆꯥꯕꯁꯦ ꯍꯩꯊꯔꯒꯦ ꯈꯔ ꯃꯌꯥꯝ ꯀꯨꯏꯔꯦ ꯎꯇꯤ ꯊꯣꯡꯕ ꯆꯥꯗꯕ ꯎꯔꯣꯏꯗ꯭ꯔꯁꯦ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯁꯣꯏ ꯂꯩꯔꯁꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯃꯦꯝ ꯏꯁꯥꯅ ꯊꯣꯡꯖꯔꯝꯃꯤꯅ ꯍꯥꯎꯔꯦ ꯑꯩ ꯎꯇꯤ ꯊꯣꯡ ꯑꯁꯪꯕ ꯊꯣꯡꯕꯁꯦ ꯁꯨꯛꯆꯥ ꯗꯥꯎ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯩꯇꯕꯒꯤ ꯏꯪꯉꯤꯉꯩꯗ ꯑꯗꯨ ꯑꯗꯨꯝ ꯇꯥꯝꯃꯦ ꯑꯝꯇꯪ ꯌꯦꯡꯒꯦ ꯍꯥꯏꯗꯤ ꯍꯩꯇꯕꯅꯤꯅ ꯑꯁꯪꯕ ꯊꯣꯡꯕꯁꯦ ꯍꯦꯛꯇ ꯍꯪꯒꯄꯥꯟ ꯑꯣꯜꯂꯛꯀꯅꯤꯕ ꯄꯣꯠꯇꯣ ꯑꯝꯇ ꯃꯨꯟꯗ꯭ꯔꯤꯉꯩꯗ ꯊꯥꯛꯑꯣ ꯍꯥꯎꯔꯦ ꯆꯥꯛ ꯆꯥꯕꯅꯤ ꯋꯥ ꯉꯥꯡꯗꯣꯔꯦ ꯆꯥꯕꯗꯤ ꯉꯥꯡꯕ ꯌꯥꯗꯦ ꯃꯥꯡꯖꯩ ꯃꯤꯅꯁꯨ ꯍꯪꯒꯣꯏꯕꯅꯦ ꯆꯥꯛ ꯆꯥꯀꯥꯟ ꯋꯥ ꯉꯥꯡꯕꯁꯦ ꯃꯥꯏ ꯀꯥꯞꯄꯒꯤ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯆꯤꯡꯃꯥꯏ ꯑꯃ ꯇꯦꯡꯉꯦ ꯇꯧꯕꯗꯣ ꯃꯥ ꯌꯥꯝ ꯇꯦꯝꯖꯜꯂꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯤꯡꯃꯥꯏ ꯑꯃ ꯍꯧꯖꯤꯛ ꯇꯦꯝꯈ꯭ꯔꯦ ꯕꯦꯗꯛ ꯃꯇꯣꯟꯗꯨꯗ ꯐꯝꯃꯤꯁꯦ ꯐꯝꯃꯤꯟꯅ ꯀꯅꯥ ꯅꯨꯄꯤ ꯑꯃ ꯊꯥ ꯐꯥꯔꯃꯥꯁ ꯑꯩꯌꯣ ꯈꯪꯗꯦ
삐꾸지 삐에삐에도 타벌레 짬내는 방금 디아이나 방금 방금 빨리 윤빌 링그라. 안에 보면 사비다 아, 양콩 까나 이거 좀 잡으라. 뽀 수바 필요해 아이 빨라ศึกษาทำไมมาฆ่าตานะ หาเอามือเรียบเลย continue ต่อสายซากซิโซ好诶好不特别。你这样是好诶cấp đẹp nữa nhỉ. thêm hết rồi bạn Ca là bé mèo rằng. sao thế nhỉ mà mới sẽ được du gì bạn hay là chân cho mà đi nhà cho bạn đang xuống ngang hay bạn này ní gì đã Thế là nào. Hay thái cái cục bé ra nè. thế ran nè Kiếm tay đần nè. Tôi bắt cái kiếm nhau ăn. tên là thằng sao nó có thể xài tên là thằng đấy Ra đi xây tài ngang để mình làm thật lên mèo. ran sẽ thằng cái nhiều khuôn ba cái mình này thuộc dùng biết có bao Mà pa đi. sao 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 Lên mà. được chắc Aku tu pergi anda koko mereka nak main dah ni. Aku tu apa? Khá đâu đi. Nó khá đâu rồi. Nó khá đâu rồi. Mudah. Tumitin mo naman kung dalag pa ni ko kang ngawin. Hui dạ ngang người để đi sào không vậy. Pergi anda si kung kedai ni. Mantap akan saya ba. Ngang pa madam. Pergi anda dia mall. Sao em bị nó học không? Ya dia ham zaman. Tôi biết à? Tapi Mà kalau sao cũng phải vậy? Giờ lại gặp nhỉ? kau ada. Làm sao thì nó bằng ngang đừng ăn tầm.
ꯂꯣꯟꯊꯣꯛꯇ꯭ꯔꯦ ꯁꯤꯡꯖꯨꯗꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡ ꯌꯧꯁꯜꯂꯛꯑꯦ ꯆꯥꯛ ꯑꯅꯤꯔꯛ ꯁꯨꯔꯝꯅꯦ ꯍꯥꯞꯄ ꯎꯍꯧꯗꯦ ꯆꯥꯔꯤꯁꯦ ꯃꯤ ꯑꯅꯤꯇꯪ ꯃꯦꯠꯆꯤꯟꯅꯦ ꯕꯥꯏ ꯕꯥꯏ ꯃꯣꯠꯂꯦ ꯈꯨꯠꯁꯦ